Manipurda Lalhouba Sariba Myanmar Machasing Indiagi Leimaidagi Mapung Fana Takthokhinaba Center ga Punna Thabak Touminnari CM Pawasi Paunilkhon Pawsi dagi Leikhidraba Manipurda Lalhouba Sariba Myanmar Machasing Indiagi Leimaidagi Mapung Fana Takthokhinaba Center ga Punna Thabak Touminnari haina Manipur gi Chief Minister Nongthongbam Biren na phongdokhre wafam asi ngasi Imphal gi Raj Bhavan da pangthokpa Justice T Krishna Kumar bu Manipur High Court ki Chief Justice waina wasak lobagi thauram ga mari lainana mahakna phongdokhibane wasak lobagi thauram loiraba matungda Manipur gi hauzik oiriba phibam asiga mari lainana paumi singna hangba wahangi paukhum piraduna mahakna hai angang yauna micham taruk kuki terrorist singna hatkhiba duda pendraba miyam amadi CSO kharana makhoi gi khongjang niyam chumna sathaba yaukhe adubu miphatta kharana miyam gi khongjang adubu aranba mawongda lamjingda basunatte numit aduda haurakhiba miyam gi ihaw aduda MLA amasung minister kharagi yumdagi sana huran khiba kaida thamba phau pukhiba kangthol thudeklamba amade minister amagi Leikhidraba apokpa mapagi photo phauba mai tharamkhe masibu miyam gi khongjang oigadoribra haibasi isa na khantha ningi haikhe Nauna haurakhiba miyam gi ihaw aduda law and order ngakpada mateng oinaba tangai fadana internet thingbane ngasigi chawkhalaba malem asida internet na achauba thaudang lauri haibasi mahaksu khange adubu handaki ihaw aduda MLA amasung minister kharagi yum mai thabada mioi kharana live thagalakpana chingba kaya tawrakhe asigumba thawong asina irang sagatpada hena mateng pangsindaba natte maram aduna asigumba kaya asi yanglaga internet thingbagi khongthang asi laukhatpane Misam taruk hatkhiba adugi matangda laingangna kari khongthang laukhalabagi haina paumi singna hangba wahangi paukhumda Chief Minister na hai Thoudokta adu thokpa numit adudagi operation chathaduna senariba sing fanaba akanba mawongda honare loinana Thoudokta asigi matangda NIA na case pairavaso state government na tumina leite haikhe Jiribam gi Thoudokta Leikhidraba Thawai Yaodraba Hakchang mapan Ngasi Leirol Challagani Pawasi Paunilkhon Pawsi dagi Leikhidraba Jiribam da thokiba tongan ba Thoudokta Leikhidraba mioi mapan gi Thawai Yaodraba Hakchang sing Silchar Medical College ki Mirel sangdagi puraktuna Jiribam gi ningsing khulda Leirol chanaba thaurang tawkhre Silchar Medical College dagi Leikhidraba singi Hakchang lawba lakhiba duda lambida leramba miyamna we want justice haiba kholaw kayasu lawkhe ngasi aroiba mathau mangam pangthongnaba thaurang tawriba sigi matangda Jiri United Committee JUC gi chairman Mutum Maipaksana mangang na hai Jiribam District ki DC yauna laingak amasung JSC gi marakta wari sanaduna yanaba ma purakpadagi Leikhidraba singi Hakchang asi lawduna aroiba mathau mangam pangthongnaba sem savane Thanipan khaktangai riba ngang ama yauna misam taruk hatkhiba duda chenariba khudingmak center amasung state laingakna faduna logi matungina sairak pibiyu amaromda mahiroi ama nongmaina kaptuna hatpada chenariba police personnel adugi sairak pibiyu haikhe